ꯑꯐ-ꯐꯠꯇ ꯈꯟꯊꯕ ꯂꯩꯇ ꯋꯥꯈꯜꯅ ꯉꯥꯎꯔꯕꯤ ꯅꯥꯎꯕꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯈꯤ꯫ ꯅꯥꯎꯕꯤꯅ ꯆꯣꯡꯊꯈ꯭ꯔꯕ ꯃꯤꯅꯠ ꯈꯔꯒꯤ ꯇꯨꯡꯗ ꯊꯧꯕꯁꯨ ꯆꯣꯡꯊꯗꯨꯅ ꯅꯥꯎꯕꯤꯒꯤ ꯃꯈꯨꯠ ꯐꯥꯏ꯫ ꯅꯥꯎꯕꯤ ꯋꯥꯅ ꯁꯣꯔ ꯍꯣꯟꯖ ꯊꯧꯕꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯋꯥꯅ ꯎꯏꯁꯤꯟꯈꯤ꯫ ꯊꯧꯕ ꯄꯥꯈꯠꯅ ꯅꯥꯎꯕꯤꯕꯨ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯃꯕꯨꯛꯇ ꯏꯁꯤꯡ ꯅꯝꯂꯕ ꯐꯥꯎ ꯀꯌꯥ ꯂꯥꯛꯇ꯭ꯔꯕꯗ ꯏꯁꯤꯡꯗꯨ ꯆꯤꯡꯊꯣꯛꯂꯤ꯫ ꯃꯌꯥꯗ ꯆꯪꯈꯤꯕ ꯏꯁꯤꯡꯗꯨ ꯀꯪꯊꯣꯛꯇꯨꯅ ꯋꯥꯅ ꯂꯧꯈꯠꯂꯛꯂꯤ꯫ ꯊꯧꯕ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯅꯦ ꯇꯥꯅ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯐꯝꯊꯖꯔꯛꯏ꯫ ꯅꯥꯎꯕꯤꯕꯨ ꯌꯦꯡꯂꯝꯂꯒ ꯄꯝꯈꯠꯇꯨꯅ ꯒꯥꯔꯤꯗ ꯍꯥꯞꯂꯕ ꯃꯇꯨꯡ ꯃꯐꯝ ꯈꯔ ꯂꯥꯞꯊꯣꯛꯅ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯅꯥꯎꯕꯤ ꯇꯞꯅ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯂꯤ꯫ ꯃꯥꯡꯗ ꯊꯧꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯀꯣꯏꯕꯗ ꯌꯦꯡꯂꯤ꯫ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯉꯛꯄꯗ ꯂꯣꯏꯔꯦ꯫ "ꯗꯥ ꯊꯧꯕ, ꯑꯩꯗꯤ ꯃꯐꯝꯁꯤꯗ..." "ꯀꯩꯅꯣ ꯅꯍꯥꯛ ꯇꯧꯔꯝꯂꯤꯕꯗꯣ? ꯄꯨꯟꯁꯤꯁꯦ ꯁꯥꯟꯅꯄꯣꯠꯂꯣ?" "ꯗꯥ ꯊꯧꯕ, ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯜꯂꯤꯕꯅꯣ? ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯊꯣꯛꯇ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯕꯕꯥꯕꯨ ꯋꯥꯍꯟꯕꯗꯤ ꯄꯥꯝꯗꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯑꯣꯛꯇꯕꯤ." ꯅꯥꯎꯕꯤ ꯀꯞꯅ ꯀꯞꯅ ꯃꯃꯥꯏꯗ ꯂꯨꯞꯊ ꯋꯥꯅ, "ꯗꯥ ꯊꯧꯕ, ꯑꯩ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ꯫ ꯑꯩ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯌꯨꯝꯗꯨꯗ..." "ꯅꯥꯎꯕꯤ, ꯄꯥꯔꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ, ꯑꯩꯕꯨ ꯊꯥꯖꯧ." ꯊꯥꯖꯕ, ꯃꯥꯕꯨ ꯊꯥꯖꯕ." ꯁꯥꯎꯅ ꯂꯥꯎꯔꯝꯂꯒ ꯒꯥꯔꯤꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯧꯕꯁꯨ ꯊꯣꯛꯂꯛꯏ꯫ "ꯃꯥꯕꯨ ꯊꯥꯖꯔꯨꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ? ꯏꯃꯥ ꯏꯄꯥꯕꯨ ꯃꯩꯂꯛꯇ ꯂꯪꯊꯔꯤꯕ? ꯃꯥꯕꯨ ꯊꯥꯖꯕꯒꯤ ꯅꯠꯇ꯭ꯔꯣ? ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯃꯥꯕꯨ ꯊꯥꯖꯕꯒꯤ ꯅꯠꯇ꯭ꯔꯣ?" ꯊꯥꯖꯕ ꯊꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯅꯪ ꯃꯥꯕꯨ ꯊꯥꯖꯧ, ꯅꯣꯡꯃꯗꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ." ꯅꯥꯎꯕꯤ ꯊꯧꯕꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯋꯥꯔꯧꯅ, "ꯃꯥꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ? ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ? ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯀꯗ꯭ꯔꯥ? ꯏꯃꯥ ꯏꯄꯥ ꯂꯣꯏꯅꯃꯛ ꯁꯤꯔꯒꯔ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯀꯗꯕ? ꯑꯩꯕꯨ ꯁꯃꯥꯖꯁꯤꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯕ ꯂꯦꯞꯂꯕ ꯃꯇꯨꯡꯗꯔ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯜꯂꯛꯀꯗꯕ?" "ꯅꯥꯎꯕꯤ..." "ꯗꯥ ꯊꯧꯕ..." ꯍꯦꯛ ꯀꯞꯆꯗꯨꯅ ꯂꯩꯃꯥꯏꯗꯨꯗ ꯐꯝꯊꯖ ꯅꯤꯡꯉꯝꯗ, "ꯗꯥ ꯊꯧꯕ, ꯗꯥꯗꯣ ꯅꯨꯄꯤ ꯀꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥ ꯅꯠꯇꯤꯌꯦ, ꯁꯤꯂꯥ ꯀꯧꯋꯦ." ꯊꯧꯕ ꯁꯨꯡꯉꯛꯅ ꯐꯝꯊꯔꯛꯇꯨꯅ, "ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯃꯥꯅ ꯁꯤꯂꯥ ꯀꯧꯋꯦ ꯍꯥꯏꯕꯗꯤ?" ꯅꯥꯎꯕꯤ ꯊꯧꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ, "ꯗꯥ ꯊꯧꯕꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯌꯣ, ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯐꯝꯗ ꯂꯣꯠꯄꯤꯔꯤꯕꯅꯣ? ꯑꯩꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯅꯣꯛꯅꯔꯤꯕ꯭ꯔꯣ? ꯍꯥꯏꯌꯣ." ꯅꯥꯎꯕꯤꯗ ꯅꯨꯡꯉꯥꯏꯇ ꯌꯦꯡꯖꯔꯛꯇꯨꯅ, "ꯅꯥꯎꯕꯤ, ꯀꯔꯤꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝꯅ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯊꯧꯅꯥ ꯑꯩ ꯈꯪꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯁꯥꯅꯗꯨ ꯍꯟꯊꯅ ꯎꯔꯤꯕ? ꯑꯩ ꯄꯥꯔꯤꯕꯨ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ." "ꯃꯥ ꯑꯃꯨꯛꯀ ꯅꯪ ꯏꯅꯥꯛꯇ ꯂꯥꯛꯂꯔꯨꯏ ꯗꯥ ꯊꯧꯕ꯫ ꯗꯥꯒꯤ ꯐꯣꯟ ꯁꯤꯂꯥꯗꯨꯅ ꯄꯥꯏꯈ꯭ꯔꯦ, ꯅꯨꯄꯤ ꯃꯁꯥꯅ ꯐꯥꯎ ꯍꯥꯏꯔꯦꯗ." ꯈꯥꯡꯕ ꯉꯝꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯆꯗꯨꯅ, "ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯃꯥꯅ ꯁꯨꯝꯅ ꯇꯧꯕꯤꯔꯤꯕ? ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ? ꯏꯐꯝꯗ ꯊꯥꯠꯀꯤ ꯃꯤꯅꯨꯡꯁꯤ ꯀꯔꯤꯒꯤ ꯎꯠꯄꯤꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯀꯔꯤꯒꯤ ꯁꯣꯛꯄꯤꯈꯤꯕꯅꯣ? ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩ ꯉꯁꯤꯗꯤ ꯑꯣꯛꯇꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯐꯪꯉꯦ." "ꯃꯥꯅꯦ, ꯑꯩꯗꯤ ꯑꯣꯛꯇꯕꯤꯅꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ
ꯃꯃꯥꯒꯤ ꯃꯤꯡꯇꯣꯜ ꯐꯪꯕꯤ ꯑꯣꯛꯇꯕꯤꯅꯦ ꯈꯥꯡꯕ ꯉꯝꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯣꯛꯇꯕꯤꯅꯦ ꯑꯩꯗꯤ ꯑꯣꯛꯇꯕꯤꯅꯦ ꯑꯩ ꯑꯣꯛꯇꯕꯤꯅꯦ ꯅꯥꯎꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯧꯕꯁꯨ ꯃꯄꯤ ꯈꯥꯡꯕ ꯉꯝꯖꯗꯦ ꯅꯥꯎꯕꯤꯒꯤ ꯃꯇꯧꯅ ꯄꯥꯔꯤꯕꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯑꯗꯨꯃꯛ ꯍꯦꯜꯂꯛꯂꯤ ꯑꯩꯒꯤ ꯏꯔꯥꯡ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯝꯈꯣꯗ ꯄꯥꯔꯤ ꯑꯩꯅ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯄꯥꯝꯂꯕꯗꯤ ꯂꯥꯛꯑꯣ ꯅꯂꯦꯡ ꯇꯧꯔꯣ ꯂꯥꯛꯑꯣ ꯃꯁꯥꯗꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯝꯂꯛꯏ ꯂꯥꯛꯑꯣ ꯑꯩꯒꯤ ꯍꯛꯆꯥꯡ ꯇꯃꯛ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯅꯔꯅꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯑꯣꯛꯇꯕꯤ ꯍꯥꯏꯅ ꯊꯧꯕ ꯃꯄꯤꯗꯨ ꯂꯩꯊꯣꯛꯇꯨꯅ ꯅꯥꯎꯕꯤꯕꯨ ꯇꯞꯅ ꯍꯧꯒꯠꯄꯤ ꯅꯥꯎꯕꯤ ꯀꯅꯥꯅ ꯅꯪꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯒꯅꯤ ꯍꯥꯏꯍꯜꯂꯣꯏ ꯀꯅꯥꯒꯤ ꯃꯆꯤꯟꯗꯒꯤ ꯗꯥꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯊꯥꯖꯕ ꯊꯝꯃꯨ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯅꯪꯕꯨ ꯃꯗꯨꯒꯤ ꯃꯤꯡꯊꯣꯜꯗꯨꯗꯤ ꯐꯪꯍꯜꯂꯣꯏ ꯊꯧꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩ ꯆꯠꯂꯒꯦ ꯀꯥꯏꯗ ꯈꯪꯗꯦ ꯈꯣꯡꯁꯤꯅ ꯄꯨꯕ ꯃꯐꯝꯗ ꯑꯩ ꯋꯥ ꯈꯤꯇ ꯍꯥꯏꯒꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯃꯨꯟꯅ ꯈꯟꯊꯧ ꯅꯥꯎꯕꯤꯗ ꯌꯦꯡꯂꯛꯇꯨꯅ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯨ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣ ꯅꯪꯒꯤ ꯐꯤꯕꯝꯁꯤꯅ ꯃꯗꯨ ꯅꯠꯇꯅ ꯃꯤꯒꯤ ꯃꯤꯅꯣꯛꯇꯃꯛ ꯇꯥꯒꯅꯤ ꯅꯥꯎꯕꯤ ꯉꯛꯅ ꯅꯠꯇꯦ ꯃꯤꯒꯤ ꯃꯤꯅꯣꯛꯇꯤ ꯇꯥꯁꯅꯨ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯕ ꯋꯥꯐꯝꯗ ꯂꯪꯁꯤꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯉꯝꯂꯣꯏ ꯐꯠꯇ꯭ꯔꯕ ꯑꯩꯅ ꯋꯥꯕꯗꯤ ꯋꯥꯖꯁꯅꯨꯋꯣ ꯅꯥꯎꯕꯤ ꯅꯪ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯃꯍꯥꯛꯅꯤ ꯅꯪꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯍꯣꯏ ꯅꯪ ꯈꯣꯡꯐꯝ ꯑꯃꯗꯤ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯅꯪ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯩꯅꯥ ꯑꯗꯨꯝ ꯐꯪꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯕꯨ ꯉꯁꯤꯁꯤꯒꯤ ꯐꯤꯕꯝꯗ ꯂꯩꯍꯜꯂꯝꯂꯤꯕꯁꯦ ꯑꯁꯥꯎꯕꯗꯨ ꯐꯥꯊ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯊꯋꯥꯏꯒꯨꯝꯂꯕ ꯃꯔꯨꯞ ꯑꯃꯅꯅꯤ ꯃꯥꯕꯨ ꯑꯩꯅ ꯁꯦꯟꯅꯕꯗ ꯈꯔ ꯁꯣꯏꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯁꯨ ꯅꯪꯒꯤ ꯈꯟꯐꯝ ꯊꯣꯛꯏ ꯅꯥꯎꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯔꯝꯂꯕ ꯉꯁꯤ ꯅꯪꯒꯤ ꯐꯤꯕꯝꯁꯤꯁꯨ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯑꯩꯕꯨ ꯊꯥꯖꯧ ꯅꯪꯅ ꯄꯥꯝꯗꯕ ꯊꯕꯛ ꯄꯨꯟꯁꯤꯗꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤ ꯁꯨꯞꯅꯇꯒꯤ ꯑꯉꯥꯡꯗꯨꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯅꯤ ꯁꯤꯒꯤ ꯃꯇꯨꯡ ꯄꯥꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯅꯪꯕꯨ ꯊꯤꯔꯛꯂꯕ ꯃꯥꯒꯤ ꯃꯈꯨꯠꯇ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ ꯅꯨꯃꯤꯠꯇꯨꯗ ꯃꯕꯨꯡ ꯁꯛꯅ ꯑꯩꯅ ꯀꯩꯅ ꯗꯥꯟꯕꯤꯒꯅꯤ ꯊꯥꯊꯣꯛꯄ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯑꯈꯥꯡ ꯀꯜꯂꯨ ꯃꯥꯁꯨ ꯅꯣꯡꯃꯗꯤ ꯅꯪꯅ ꯋꯥꯔꯤꯕ ꯑꯗꯨꯒꯨꯝ ꯁꯣꯏꯗꯅ ꯋꯥꯈꯤꯅꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯎ ꯆꯠꯁꯤꯂꯣ ꯅꯥꯎꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯅꯪꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯨ ꯅꯥꯎꯕꯤ ꯗꯥꯕꯨ ꯊꯥꯖꯧ ꯅꯪꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯅꯥꯎꯅꯐꯝꯗꯤ ꯑꯣꯏꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯅꯥꯎꯕꯤ ꯃꯄꯤꯗꯃꯛ ꯁꯤꯟꯊꯗꯨꯅ ꯈꯥꯡꯂꯤ ꯀꯔꯤ ꯗꯔꯀꯥꯔ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯇꯥꯊꯧꯕ ꯀꯔꯝꯅ ꯇꯥꯊꯧꯕꯒꯤ ꯏꯃꯨꯡꯗ ꯕꯕꯥꯒ ꯑꯩꯒꯗꯅꯤ ꯂꯩꯔꯤꯕ ꯕꯕꯥꯗꯤ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯄꯥꯔꯤꯅ ꯁꯣꯏꯔꯒ ꯅꯃꯥꯅ ꯆꯥꯛ ꯈꯨꯗꯣꯡ ꯊꯤꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯄꯥꯔꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯣ ꯂꯥꯛꯑꯣ ꯆꯪꯐꯝ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯇ ꯊꯧꯕ ꯍꯣꯏꯗ ꯄꯨꯔꯛꯂꯤ ꯑꯊꯦꯡꯕ ꯃꯇꯝꯗꯨꯗ ꯅꯥꯎꯕꯤꯒ ꯊꯧꯕꯒ ꯆꯪꯂꯛꯄꯗꯨ ꯒꯨꯂꯥꯞꯇꯤ ꯆꯦꯜꯂꯛꯂꯤꯕꯣꯏ ꯅꯤꯡꯅ ꯍꯔꯥꯎꯅ ꯃꯃꯧꯕꯨ ꯑꯣꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯊꯧꯕ ꯁꯣꯐꯥꯗ ꯇꯨꯝꯂꯤ ꯅꯥꯎꯕꯤ ꯐꯃꯨꯡ ꯊꯛꯇ ꯐꯝꯖꯗꯨꯅ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯄ ꯉꯝꯗ ꯀꯞꯆꯔꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯛꯂꯒꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯝꯂꯤꯕ ꯊꯧꯕꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯖꯗꯨꯅ ꯅꯤꯡꯉꯝꯗ ꯑꯩꯒꯤ ꯃꯩꯏꯂꯛꯁꯤꯗ ꯊꯧꯕꯕꯨ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ
ꯃꯔꯛ ꯂꯩꯖꯗꯕ ꯃꯍꯥꯛꯇ ꯑꯋꯥꯕꯁꯤ ꯇꯥꯔꯕ? ꯅꯣꯡꯉꯥꯜꯂꯒ ꯅꯥꯎꯕꯤ ꯂꯩꯔꯝꯗ꯭ꯔꯕꯗ ꯄꯥꯈꯠꯅ ꯏꯕꯦꯆꯥꯅ ꯊꯤꯔꯤꯉꯩ ꯒꯨꯂꯥꯞ ꯑꯍꯟ ꯑꯅꯤꯒ ꯆꯪꯂꯛꯂꯤ. ꯑꯗꯨꯕꯨ ꯑꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯈꯤꯗ꯭ꯔꯕ ꯀꯨꯟꯖꯣ ꯒꯨꯂꯥꯞꯄꯨ ꯆꯠꯅꯕ ꯍꯥꯏꯈꯤ ꯑꯃꯗꯤ ꯅꯥꯎꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯆꯪꯂꯛꯇꯅꯕ ꯍꯥꯏꯈꯤ. ꯏꯕꯦꯆꯥꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ. ꯑꯉꯥꯡꯒꯤ ꯃꯄꯥꯅ ꯄꯥꯔꯤ ꯍꯥꯏꯈ꯭ꯔꯒ ꯑꯇꯣꯞꯄ ꯑꯃꯒꯤ ꯄꯥꯎ ꯂꯥꯛꯂꯕꯗ. ꯒꯨꯂꯥꯞ ꯎꯄꯥꯏ ꯂꯩꯇ ꯃꯌꯨꯝ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤꯗꯨ ꯂꯤ. ꯅꯥꯎꯕꯤꯗꯤ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯛꯂꯤ. ꯀꯔꯤꯒꯤ ꯏꯃꯧꯅ ꯋꯥꯅꯤ ꯕꯕꯥ ꯂꯩꯔꯤ. ꯏꯄꯥꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯕ ꯃꯈꯩ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯈ꯭ꯔꯦ. ꯅꯥꯎꯕꯤꯗꯤ ꯁꯤꯕꯁꯨ ꯉꯝꯗ ꯑꯋꯥꯕꯗ ꯂꯣꯠꯁꯤꯟꯖ ꯀꯞꯆꯔꯤꯉꯩ ꯊꯧꯕ ꯆꯪꯂꯛꯇꯨꯅ ꯅꯥꯎꯕꯤ ꯊꯧꯕꯗ ꯌꯦꯡꯂꯛꯇꯨꯅ ꯇꯥ ꯊꯧꯕ, ꯑꯩꯅꯒ ꯀꯔꯝꯅ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕꯅꯣ? ꯑꯩ ꯉꯝꯃꯣꯏ. ꯑꯩꯒꯤ ꯐꯤꯕꯝꯁꯤꯒ. ꯊꯧꯕ ꯅꯤꯡꯉꯝꯗ ꯐꯝꯊꯖꯗꯨꯅ ꯑꯩ ꯄꯥꯔꯤꯒ ꯑꯃꯨꯛꯇ ꯎꯅꯔꯛꯈꯤꯒꯦ. ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯅꯪꯁꯨ ꯑꯉꯥꯡꯗꯨꯒꯤ ꯈꯜꯂꯒ ꯅꯁꯥꯅ ꯐꯥꯊꯕ ꯇꯝꯃꯨ. ꯊꯧꯕ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯂꯤ. ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯆꯟꯕꯤꯗ ꯀꯣꯜ ꯇꯧꯏ. ꯑꯗꯨꯕꯨ ꯐꯣꯟ ꯆꯠꯈꯤꯗꯦ. ꯉꯛꯅ ꯄꯥꯔꯤꯗ ꯀꯣꯜ ꯇꯧꯏ. ꯑꯣꯐ ꯍꯥꯏꯔꯛꯈꯤ. ꯊꯧꯕ ꯇꯧꯐꯝ ꯈꯪꯗ ꯋꯥꯔꯧꯅ ꯌꯨꯝꯗꯕꯨ ꯌꯦꯡꯂꯝꯗꯨꯅ ꯊꯣꯛꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯥꯎꯕꯤ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯥ ꯊꯧꯕ, ꯀꯩ ꯍꯥꯏꯔꯛꯀꯦ? ꯊꯧꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯇꯥ ꯊꯧꯕ. ꯊꯧꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯝꯂꯕ ꯃꯇꯨꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯅꯥꯎꯕꯤ, ꯂꯨꯍꯣꯡꯕꯁꯤ ꯍꯣꯡꯂꯣ. ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯏꯆꯟ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯒꯅꯤ. ꯄꯥꯔꯤ ꯂꯥꯛꯂꯕ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩ ꯃꯐꯝꯗ ꯁꯤꯟꯅꯒꯅꯤ. ꯅꯠꯇ꯭ꯔꯕ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯒꯤ ꯃꯤꯊꯣꯜ ꯑꯩ ꯑꯣꯏꯒꯅꯤ. ꯅꯥꯎꯕꯤ ꯃꯈꯣꯡꯗ ꯇꯨꯡꯍꯜꯂꯤ. ꯅꯥꯎꯕꯤ ꯅꯤꯡꯉꯝꯗ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯇꯥ ꯊꯧꯕ, ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ. ꯑꯩ ꯏꯆꯥꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯑꯩ ꯄꯥꯝꯃꯦ. ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯒꯦ ꯇꯥ ꯊꯧꯕ. ꯃꯗꯨ ꯍꯥꯏꯔꯝꯗꯨꯅ ꯀꯞꯇꯨꯅ ꯊꯣꯛꯈꯤ. ꯊꯧꯕꯁꯨ ꯅꯨꯡꯉꯥꯏꯇ ꯅꯥꯎꯕꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯍꯜꯂꯣꯏ. ꯅꯥꯎꯕꯤ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯖꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯑꯩ ꯍꯤꯡꯈꯤꯒꯅꯤ. ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯒꯅꯤ. ꯂꯨꯍꯣꯡꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯦ. ꯒꯨꯂꯥꯞꯅ ꯊꯧꯕ, ꯄꯣꯠ ꯈꯤꯇ ꯂꯧꯔꯨꯆꯣ. ꯁꯦ, ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ. ꯂꯤꯁꯅ ꯁꯤꯗ ꯂꯩꯔꯦ. ꯅꯥꯎꯕꯤꯒꯤ ꯃꯄꯣꯠ ꯃꯆꯩꯗꯤ ꯁꯨꯈ꯭ꯔꯕꯣ? ꯁꯨꯔꯦ. ꯏꯃꯧꯒꯤ ꯂꯤꯛꯇꯨꯁꯨ ꯉꯁꯤ ꯄꯨꯔꯛꯂꯅꯤ. ꯀꯔꯤꯝꯇ ꯍꯦꯛ ꯋꯥꯠꯍꯜꯂꯣꯏ. ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯃꯧꯒꯤꯕꯣ. ꯊꯧꯕ ꯅꯐꯦꯠ ꯇꯧꯖꯩ. ꯅꯣꯛꯇꯅ ꯂꯩꯔꯅꯨꯅꯦ. ꯁꯦ, ꯊꯦꯡꯉꯦ. ꯊꯧꯕ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ. ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯄꯥꯔꯤ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯎꯗꯨꯅ ꯇꯥꯟꯅꯔꯛꯏ. ꯄꯥꯔꯤ ꯁꯤꯂꯥꯕꯨ ꯃꯥꯒꯤ ꯊꯣꯡꯒꯥꯟꯗ ꯊꯅꯝꯗꯨꯅ ꯊꯧꯗꯣꯔꯛꯄꯗ ꯈꯪꯍꯧꯗ ꯊꯧꯕꯒꯤ ꯒꯥꯔꯤ ꯃꯃꯥꯡꯃꯛꯇꯗ ꯈꯥꯝꯖꯤꯟꯈꯤ. ꯄꯥꯔꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯊꯧꯕꯒꯤ ꯒꯥꯔꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯊꯣꯛꯂꯛꯂꯤ. ꯊꯧꯕꯗꯤ ꯁꯥꯎꯅ ꯊꯣꯛꯂꯛꯏ. ꯍꯣꯏ, ꯁꯥꯎꯕ ꯐꯔꯕꯣ? ꯀꯨꯏꯅ ꯁꯥꯎꯕꯕꯨ ꯉꯝꯃꯤꯅꯦ. ꯆꯪꯁꯤꯟꯗꯨꯅ ꯊꯧꯕꯕꯨ ꯀꯣꯟꯁꯤꯟꯒꯦ ꯇꯧꯕꯒ ꯄꯥꯔꯤꯒꯤ ꯊꯕꯥꯛꯇꯨꯗ ꯀꯥꯎꯊꯣꯔꯛꯏ. ꯄꯥꯔꯤ ꯃꯐꯝ ꯈꯔ ꯍꯟꯗꯣꯛꯅ ꯂꯣꯡꯅ ꯇꯥꯏ. ꯄꯥꯔꯤ ꯉꯛꯅ ꯚꯥꯏ. ꯊꯧꯕ ꯁꯥꯎꯅ ꯐꯝꯊꯔꯛꯇꯨꯅ ꯄꯥꯔꯤꯒꯤ ꯃꯉꯛ ꯆꯞꯇꯨꯅ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇꯦ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯅꯪꯗꯤ ꯏꯐꯝꯗꯒꯤ ꯁꯤꯈ꯭ꯔꯕꯅꯦ. ꯅꯪꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦ. ꯌꯦꯛꯅꯕ. ꯄꯥꯔꯤꯁꯨ ꯁꯥꯎꯅ ꯊꯧꯕꯕꯨ ꯏꯟꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯏ. ꯅꯪꯗꯤ ꯑꯩꯅ ꯐꯅ ꯈꯜꯂꯨꯕꯅꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯇꯥꯏꯌꯣꯟꯅꯔꯝꯃꯦ. ꯑꯣꯏ! ꯁꯥꯎꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯇꯨꯅ ꯅꯪꯗꯤ ꯃꯔꯨꯞ ꯅꯠꯇꯦ. ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯇꯥꯏꯌꯣꯟꯅꯔꯝꯂꯤꯕꯅꯦ. ꯅꯪꯒꯤ ꯅꯠꯇꯦ. ꯅꯪꯕꯨ
ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯅ ꯈꯜꯂꯨꯕ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯇꯥꯌꯣꯟꯅꯔꯝꯂꯤꯕ ꯅꯪꯕꯨ ꯐꯅ ꯈꯜꯂꯨꯕ ꯑꯩꯅꯤ ꯉꯥꯎꯔꯤꯕ ꯄꯥꯔꯤ ꯁꯥꯎꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯕꯗꯣ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯗꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯌꯨ ꯊꯧꯕ ꯁꯥꯎꯅ ꯄꯥꯔꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯅꯉꯣꯟꯗ ꯋꯥ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯀꯦ ꯈꯜꯂꯛꯀꯅꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯀꯦ ꯈꯟꯕꯗ ꯅꯪ ꯑꯔꯣꯏꯕ ꯄꯨꯟꯁꯤ ꯑꯣꯏꯔꯦ ꯈꯪꯉꯨ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯗꯨꯅ ꯈꯨꯗꯣꯝꯕꯤꯁꯤꯡꯅ ꯑꯗꯨꯒ ꯅꯁꯥꯅ ꯇꯧꯈꯤꯕ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯨ ꯅꯁꯥꯅ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯅꯣꯡꯃꯗꯤ ꯃꯗꯨꯒꯤ ꯆꯩꯅꯥ ꯐꯪꯂꯛꯀꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯛꯀꯅꯨ ꯁꯥꯎꯅ ꯌꯦꯡꯂꯝꯗꯨꯅ ꯊꯧꯈꯤ ꯄꯥꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗ ꯁꯥꯎꯅ ꯊꯧꯈꯤ ꯑꯁꯨꯝꯅ ꯊꯧꯕ ꯑꯃꯗꯤ ꯅꯥꯎꯕꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯈꯤ ꯂꯟꯆꯦꯟꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯃꯤꯠꯂꯨ ꯑꯅꯤꯃꯛ ꯄꯤꯔꯥꯡꯇꯅ ꯊꯨꯝꯃꯠꯆ ꯋꯥꯅ ꯄꯨꯄꯨ ꯑꯗꯨꯒ ꯃꯃꯥꯅ ꯀꯔꯝꯅ ꯒꯨꯂꯥꯞꯁꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯅꯪꯒꯤ ꯕꯕꯥꯅ ꯃꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯅꯃꯥꯗꯨꯒꯤ ꯃꯤꯅꯣꯛꯀꯤꯗꯃꯛ ꯀꯌꯥ ꯍꯣꯠꯅꯖꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯊꯦꯡꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯃꯥꯕꯨ ꯑꯣꯛꯇꯕꯤ ꯍꯥꯏꯅ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤ ꯍꯥꯏ ꯂꯟꯆꯦꯟꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯒꯨꯂꯥꯞ ꯃꯄꯤ ꯑꯃꯨꯛ ꯇꯥꯔꯛꯏ ꯏꯁꯨ ꯊꯣꯛꯑꯦ ꯅꯪꯒꯤ ꯕꯕꯥ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯅꯪꯒꯤ ꯃꯃꯥꯒꯤ ꯏꯖꯠꯀꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯠꯊꯣꯛꯈꯤꯕ ꯅꯨꯄꯥꯅꯤ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯃꯃꯥꯒꯤꯗꯃꯛ ꯀꯅꯥ ꯍꯟꯅ ꯌꯦꯡꯂꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦ ꯄꯨꯄꯨꯁꯨ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯑꯗꯨꯕꯨ ꯅꯪꯒꯤ ꯕꯕꯥꯒꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕꯨ ꯏꯆꯥ ꯊꯣꯏꯒꯤꯗꯃꯛ ꯈꯜꯂꯒ ꯀꯣꯟꯅ ꯏꯆꯥ ꯊꯣꯏ ꯋꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥ ꯍꯟꯅ ꯌꯦꯡꯂꯣꯏ ꯃꯁꯤꯅꯤ ꯂꯟꯆꯦꯟꯕ ꯈꯥꯡꯕ ꯉꯝꯖꯗꯦ ꯃꯔꯩ ꯆꯤꯛꯆ ꯃꯌꯥ ꯑꯃꯨꯛ ꯀꯥꯖ ꯅꯤꯡꯉꯝꯗꯅ ꯋꯥꯅ ꯈꯥꯡꯂꯤ ꯏꯁꯨ ꯊꯣꯏ ꯅꯪꯒꯤ ꯃꯃꯥꯗꯨꯁꯨ ꯅꯪꯒꯤꯗꯃꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕꯅꯤ ꯅꯪꯒꯤ ꯃꯃꯥꯅ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯄ ꯇꯥꯔꯦ ꯈꯟꯅ ꯅꯪꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯄꯤꯛꯂꯤꯉꯩ ꯃꯥꯡꯍꯜꯂꯝꯂꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯃꯥ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯇꯤꯟꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯨ ꯊꯣꯏ ꯂꯩꯕꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯁꯤꯗꯤ ꯐꯪꯂꯝꯃꯣꯏ ꯏꯃꯨꯡ ꯑꯁꯤꯒꯤ ꯇꯨꯡꯒꯤꯗꯃꯛ ꯅꯪꯒꯤ ꯃꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ ꯅꯪꯒꯤ ꯄꯄꯥꯅ ꯂꯥꯏꯖꯗꯣ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯃꯤꯔꯥꯏꯕ ꯅꯠꯇꯦ ꯏꯗꯗꯤ ꯅꯕꯥꯅꯤ ꯅꯆꯤꯟ ꯅꯅꯥꯎꯅꯦ ꯀꯔꯝꯅ ꯃꯥꯕꯨ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯅ ꯊꯝꯒꯅꯤ ꯂꯟꯆꯦꯟꯕ ꯃꯄꯤ ꯁꯤꯟꯊꯖ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯒꯤ ꯄꯥꯡꯖꯔꯛꯏ ꯄꯨꯄꯨ ꯄꯄꯥ ꯀꯥꯏ ꯂꯩꯒꯦ ꯄꯄꯥꯗꯤ ꯄꯨꯄꯨ ꯌꯥꯍꯧꯔꯛꯄꯗ ꯂꯩꯔꯝꯗꯦ ꯏꯁꯨ ꯊꯣꯏ ꯄꯨꯄꯨꯅ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯄꯄꯥꯁꯦ ꯅꯪꯒꯤꯗꯃꯛ ꯋꯥꯖꯔꯕꯅꯤ ꯅꯪꯒꯤ ꯄꯄꯥꯒꯤ ꯊꯃꯣꯏ ꯊꯦꯝꯖꯤꯟꯕꯤꯌꯨ ꯄꯨꯄꯨ ꯑꯩ ꯄꯄꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯑꯩ ꯄꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯨꯏ ꯑꯩꯒꯤ ꯊꯋꯥꯏꯁꯨ ꯑꯩꯒꯤ ꯄꯄꯥꯅꯤ ꯄꯨꯄꯨ ꯒꯨꯂꯥꯞ ꯃꯁꯨꯒꯤ ꯃꯀꯣꯛꯇ ꯅꯟꯊꯗꯨꯅ ꯃꯗꯨꯅꯤ ꯏꯁꯨꯁꯤꯗꯤ ꯆꯠꯂꯣ ꯅꯁꯥꯗꯣ ꯆꯣꯛꯊꯅꯁꯨ ꯎꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯂꯟꯆꯦꯟꯕ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯕ ꯃꯃꯥꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯝꯂꯒ ꯍꯤ ꯀꯞꯆꯗꯨꯅ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯄꯄꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯐꯠꯇ꯭ꯔꯕ ꯃꯄꯥꯒꯤ ꯏ ꯎꯕ ꯐꯪꯅꯕꯒꯤꯗꯃꯛ ꯃꯃꯥꯒꯤ ꯄꯨꯟꯁꯤ ꯂꯧꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯃꯥ ꯅꯠꯇꯦ ꯃꯤꯐꯠꯇ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ ꯑꯩꯒꯤ ꯄꯄꯥꯗꯤ ꯃꯍꯥꯛ ꯈꯛꯇꯅꯦ ꯃꯃꯥ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯄꯄꯥꯕꯨ ꯑꯩꯅ ꯋꯥꯍꯟꯈ꯭ꯔꯦ ꯃꯃꯥ ꯄꯄꯥ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯂꯥꯛꯑꯣ ꯄꯄꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯄꯄꯥ ꯅꯠꯇꯦ ꯅꯁꯥꯅ ꯅꯁꯥ ꯀꯅꯥꯅ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯂꯛꯂꯤ ꯀꯔꯤꯒꯤꯅꯣ ꯃꯃꯥꯕꯨ ꯂꯧꯔꯤꯕ ꯃꯃꯥꯗꯤ ꯀꯌꯥꯝ ꯃꯇꯤꯛ ꯆꯥꯒꯦ ꯅꯪꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ
ꯃꯥꯅ ꯃꯄꯥꯗ ꯊꯥꯈꯤꯕ ꯈꯣꯟꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯊꯟꯇ ꯃꯀꯣꯛꯇ ꯅꯤꯡꯉꯝꯗ ꯊꯥꯖꯤꯟꯖꯩ꯫ ꯀꯔꯤꯒꯤꯅꯣ? ꯑꯩꯅꯁꯨ ꯐꯠꯂꯨꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯄꯥ, ꯄꯄꯥ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯂꯥꯛꯑꯣ, ꯑꯩ ꯄꯄꯥ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯃꯃꯥ, ꯑꯩꯒꯤ ꯄꯄꯥꯗꯣ ꯏꯅꯥꯛꯇ ꯄꯨꯕꯤꯔꯛꯑꯣ꯫ ꯄꯄꯥꯒꯤ ꯃꯈꯣꯡ ꯀꯣꯟꯅ ꯑꯩ ꯄꯄꯥꯕꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯑꯩ ꯄꯄꯥꯕꯨ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯄꯄꯥꯒꯤ ꯃꯊꯥꯗ ꯑꯃꯨꯛꯇ ꯀꯣꯟꯖꯒꯦ꯫ ꯄꯄꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯁꯥꯎꯅ ꯄꯨꯈꯠꯇꯨꯅ ꯑꯩꯒꯤ ꯄꯄꯥꯕꯨ ꯉꯁꯤ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯍꯜꯂꯤꯕꯁꯦ ꯅꯪꯅꯅꯤꯀꯣ? ꯍꯦ ꯃꯤꯁꯇꯔ ꯄꯥꯔꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ꯫ ꯄꯄꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯁꯤꯃꯛ ꯅꯪꯕꯨꯁꯨ ꯇꯥꯍꯟꯒꯅꯤ꯫ ꯄꯄꯥꯒꯤ ꯌꯦꯛꯅꯕꯗꯤ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕꯅꯦ꯫ ꯁꯥꯎꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯗꯨ ꯂꯪꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯥꯅꯦ, ꯅꯪꯁꯨ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦ꯫ ꯒꯨꯂꯥꯞ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯆꯦꯜꯂꯛꯇꯨꯅ ꯏꯁꯨ ꯊꯣꯛꯑꯦ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯁꯨ ꯊꯣꯛꯑꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ? ꯄꯨꯄꯨ, ꯄꯄꯥꯒꯤ ꯌꯦꯛꯅꯕꯗꯤ ꯑꯩꯒꯤꯁꯨ ꯌꯦꯛꯅꯕꯅꯦ꯫ ꯃꯤꯐꯠꯇ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯗꯅꯗꯤ ꯑꯩ ꯈꯪꯗꯣꯛꯂꯣꯏ꯫ ꯏꯁꯨ ꯊꯣꯛꯑꯦ, ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯅꯗꯅ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯍꯟꯕ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ꯫ ꯂꯥꯟꯆꯦꯟꯕ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯃꯥꯅꯦ, ꯑꯩꯗꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯤꯅꯦ꯫ ꯃꯃꯥꯒꯤ ꯃꯤꯠꯂꯨꯄꯤ ꯀꯪꯍꯟꯈꯤꯗꯕ ꯄꯄꯥꯕꯨ ꯑꯋꯥꯐꯝꯗ ꯂꯪꯁꯤꯜꯂꯤꯕ ꯃꯤꯗꯣ ꯑꯩꯒꯤ ꯌꯦꯛꯅꯕꯅꯦ꯫ ꯑꯩꯗꯤ ꯁꯥꯅꯦ, ꯁꯥ꯫ ꯃꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯒꯨꯂꯥꯞ ꯎꯄꯥꯏ ꯂꯩꯖꯗꯦ꯫ ꯇꯨꯡꯗ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯕ? ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯂꯤꯂꯥ ꯑꯁꯤꯕꯨ? ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯗꯒꯤꯗꯤ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯥ ꯆꯥꯎꯊꯣꯛꯑꯣ ꯍꯥꯏꯕ ꯀꯔꯤꯁꯨ ꯌꯥꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯃꯛ ꯃꯄꯥꯟ ꯊꯣꯛꯇ ꯋꯥꯈꯜꯅ ꯉꯥꯎꯔꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯊꯥꯖꯅ ꯃꯣꯏꯕꯥ, ꯑꯩ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯄꯥꯔꯤꯅ ꯃꯇꯝ ꯈꯔꯒꯤꯅꯤ, ꯑꯩꯈꯣꯏ ꯁꯤꯕꯨ ꯍꯦꯟꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯃꯥꯏꯅ ꯐꯖꯈꯤꯅꯤ꯫ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯦꯠꯇꯣꯔꯛꯀꯅꯤ꯫ ꯃꯣꯏꯕꯥꯒꯤꯗꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ? ꯅꯆꯥꯅ ꯆꯥꯗ ꯊꯛꯇꯅ ꯂꯩꯔꯒ ꯃꯣꯏꯕꯥꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕꯅꯣ? ꯆꯠꯂꯣ ꯑꯗꯨꯗꯤ ꯃꯥꯅ ꯈꯪꯅꯔꯤꯕ ꯃꯤꯗꯨꯗ ꯂꯩꯔꯣ ꯍꯥꯏꯌꯨ, ꯑꯗꯨꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯄꯤ ꯀꯪꯗꯅ ꯂꯦꯟꯅꯕ꯫ ꯑꯁ, ꯑꯩ ꯈꯪꯖꯗ꯭ꯔꯦ꯫ ꯅꯄꯥꯅ ꯆꯥꯛꯀꯤ ꯆꯀ꯭ꯔꯤꯗ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯂꯥꯏꯖꯥ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯤ ꯁꯤꯟꯊꯖ꯫ ꯄꯄꯥ, ꯑꯩꯗ ꯌꯥꯎꯗꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯐꯝꯖ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯨꯠꯈꯤꯕꯒꯤ ꯃꯥꯡ ꯊꯥꯅ ꯑꯩ ꯃꯨꯠꯈꯤꯕꯅ ꯐꯩ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯟꯆꯦꯟꯕ ꯃꯄꯥꯕꯨ ꯉꯥꯏꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯍꯜꯂꯛꯇꯨꯅ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ꯫ ꯂꯟꯆꯦꯟꯕ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯇꯝ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯝꯗꯣꯔꯦ꯫ ꯃꯄꯥ ꯍꯜꯂꯛꯇ꯭ꯔꯤꯕꯣꯏ ꯈꯟꯅ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯄꯥꯒꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯆꯥꯛ ꯃꯆꯤ ꯂꯦꯡꯂꯝꯗꯕꯗꯨ ꯎꯕꯗ ꯃꯄꯥꯒꯤ ꯆꯥꯛꯇꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯊꯧꯕ ꯁꯣꯐꯥꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯝꯂꯤꯉꯩ ꯃꯩ ꯊꯥꯟꯈꯤꯕꯒꯤ ꯃꯈꯣꯜꯗꯨ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯂꯟꯆꯦꯟꯕ ꯃꯈꯣꯏꯅ ꯆꯥꯛꯇꯨ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ ꯄꯄꯥ